ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯡꯒꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯁꯨꯒꯨꯅꯨ ꯄꯥꯡꯒꯜ ꯂꯩꯀꯥꯏꯗꯒꯤ ꯑꯉꯣꯝ ꯑꯖꯤꯠ ꯁꯤꯡ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯄꯗꯒꯤ ꯀꯛꯆꯤꯡꯒꯤ CHCꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯅ ꯑꯃꯨꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯝꯂꯒ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯨꯛ ꯄꯨꯊꯔꯛꯇꯨꯅ ꯂꯥꯏ ꯑꯅꯤꯔꯛ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯅꯥꯕꯒꯤ ꯐꯤꯚꯝꯅ ꯂꯨꯁꯤꯜꯂꯛꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯣꯝ ꯑꯖꯤꯠ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯟ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯚꯝꯅ ꯅꯥꯇꯩ ꯆꯥꯔꯛꯇꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯨ ꯂꯥꯟ ꯃꯅꯨꯡꯗ ꯉꯛꯁꯝꯒꯤ ꯁꯔꯨꯛ ꯈꯔꯗ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥ 3 ꯀꯣꯡꯒꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯛꯆꯤꯡꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯃꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯗꯨꯅ ꯍꯤꯡꯂꯝꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯤꯇꯤꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯊꯥꯎ ꯀꯦꯟꯗꯜ ꯁꯥꯄꯣꯟ ꯁꯔꯞ ꯅꯥꯔꯛꯂꯕ ꯃꯇꯝꯗꯅ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯈꯔ ꯄꯤꯖꯔꯒ ꯊꯝꯕꯤꯕ ꯑꯔꯨꯕ ꯑꯅꯥꯕ ꯌꯥꯎꯔꯛꯂꯒꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯏꯟꯊꯣꯛꯄꯤꯕ ꯀꯃꯤꯇꯤꯁꯤꯡꯅ DC ꯅꯠꯇ꯭ꯔꯒ SDOꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯍꯥꯏꯖꯔꯨꯔꯕꯁꯨ ꯂꯨꯄꯥ 4,000-5,000 ꯈꯔ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄ ꯏꯟꯃꯦꯠꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯁꯤꯟꯕꯤꯗꯕ ꯑꯁꯤ ꯇꯁꯦꯡꯅ ꯄꯦꯟꯖꯗꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯄꯤꯖꯔꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯊꯝꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯣꯝ ꯑꯖꯤꯠꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ 3 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯆꯣꯡꯊꯣꯔꯛꯂꯤ꯫